Churachandpur District ki Manungchanba Singhata ngasi lalhauba singna chatharakpa ambush amada nifutaruk suba Assam Rifles ki commanding officer CEO amasung mahakki loinabi amasung machanupaga loinana jawan mari sikre soklaba jawan sing adu Baihang Primary Health Care da pukhatuna laikanakhe attack adu People's Liberation Army PLA na chathaba oiramba yai haina pau amana phongdokle commanding office Colonel Biplab Tripathi asi Myanmar border da laiba mahake koi post amadagi halakpagi lambida ambush adu chatharakhibani hairi laikhidraba personnel sing adugi marakta ahumde quick response team ge ni hairi marak asida Manipur ge Chief Minister N Birena thodok asibu condemn tawraduna maral laiba sing chairak piduna tokloi haikre Thodok asi yamna akanba mawongda condemn tawi militant sing adu fananaba state ki amadi paramilitary forces thazinduna fananaba honari haina Birena Twitter da phongdokhe CM na Sija Hospital da chatuna laikanariba soklaba jawan amaga unakhe